M Subhas Singh ꯑꯩꯒꯤ ꯍꯦꯗ ꯀꯣꯆꯄꯨꯗꯤ ꯃꯥ ꯀꯜꯀꯇꯥ ꯂꯩꯍꯧꯔꯦ ꯑꯩꯅ ꯃꯥꯒꯤ ꯃꯊꯪꯅꯦꯕꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯅ ꯌꯨꯠ ꯂꯤꯒ ꯑꯟꯗꯔ 17 ꯂꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕ ꯃꯃꯜ ꯃꯌꯥꯝ ꯈꯤꯇꯪ ꯀꯨꯏꯗꯅ ꯑꯩꯈꯣꯏ ꯆꯍꯤ 5 ꯃꯈꯥꯏꯃꯨꯛ ꯁꯨꯔꯦ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯇꯧꯔꯒ ꯂꯣꯏꯅꯕ ꯑꯗꯨ ꯃꯃꯥꯡ ꯆꯍꯤ ꯐꯥꯏꯅꯦꯜ ꯂꯧꯔꯁꯨ ꯍꯟꯗꯛꯁꯨ ꯑꯃꯨꯛꯀ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏ ꯇꯧꯔꯒ ꯃꯌꯥꯝꯁꯤꯅ ꯍꯣꯠꯅꯕꯅꯦꯕꯀꯣ ꯀꯣꯆꯦꯁ ꯃꯌꯥꯝ ꯁ꯭ꯇꯥꯐ ꯃꯌꯥꯝꯁꯤꯅ ꯍꯣꯠꯅꯔꯒ ꯃꯣꯏꯅ ꯐꯤꯜꯁꯤꯗ 100% ꯄꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯁꯤ ꯍꯔꯥꯎꯕ ꯃꯌꯥꯝ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯐꯪꯉꯣꯏꯕ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ 100% ꯄꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯐꯥꯏꯅꯦꯜ ꯂꯧꯅꯤ ꯍꯥꯏꯅ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯧꯕ ꯉꯝꯕꯅꯦꯕ ꯃꯗꯥꯝꯕꯨꯛꯇꯒꯤꯅꯦ ꯑꯩ ꯀ꯭ꯂꯥꯁꯤꯛꯀꯤ ꯁꯤꯒꯤ ꯑꯟꯗꯔ 17 ꯑꯣꯏꯅ ꯇꯤꯝ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯆꯠꯆꯕꯅꯦ ꯑꯩꯈꯣꯏꯅ ꯀꯣꯆꯁꯤꯡꯒ ꯄꯨꯟꯅ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯃꯥꯏ ꯄꯥꯛꯑ ꯊꯣꯛꯂꯛꯑꯦ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇꯁꯨ ꯃꯥꯏ ꯄꯥꯛꯂꯒ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯑꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯦ ꯑꯗꯨꯝ ꯑꯣꯏꯅꯤ ꯀꯣꯆꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏ